Ngasigi nungairaba phungawari asigi mamingna Irong nungda lupkibi machaibema wari asibu ibirakpina Juju Adungai matam amagi wari ni nungbi khol kauba lamdam amada thokiba thaudok amagi wari ni nungbi khol lamdam adubu ngakpi senbiduna paliba ningthau adugi maming iningthau samairang haina kaurami iningthau samairang gi laima sija adugi koloi minglena laima sija tharik haina kaurami iningthau samairang amadi laima sija tharik makoi anido matam sangna luhongduna leiraba phawba mamitta macha uba phangjaramde leibak ningthau amadi laima sija makoi anina mamitta macha uba phangdrabada ningthau khubam mukalakpa sagai gi machin manaw amadi macha masu singna iningthau samairang amadi laima sija tharik makoi anida nattaba mit yeng bahaurakhi mabuk phatraba sagai gi miyoi singna adumna ningthau samairang amadi laima sija tharik ta yengliba midyeng ado ningthau gi sana konumda thabak tawriba miyoi sing amadi phamnaiba singnadi hodrong hona uba ngamlami iningthau samairang amadi laima sija tharik makoi anidi mabuk nupaw yamna phaba nungsi haiba chikon nakon ba luchingbini aduna sana konumda thabak tawriba miyoi sing amadi phamnaiba singna makoi anigi michangda leplami sagai gi machin manaw singna iningthau samairang amadi laima sija tharik te yengliba mityeng adugi seksin tharang oina makoina iningthau da asum nanggatlami phamnaiba amana iningthau gi sagai gi nachin nanaw singse marau laiba nungda chikpa miyoi sing ngaktani mapan thongda makoin iningthau bu nungsiba iningthau gi damak lepiba sarabasu manungdadi makoina iningthau gi mayokta khongpham chetna lepli haibase iningthau su khangbiyu ningthau samairangna aisu karigi khangdani pumnamak khangi uribani adubu chimbal thokna haidokpa yadabagi ai pumnamak ase khangjinduna leiribani makoin aibu ningthau oiba pamde mamitta macha uba phangdraba ningthau amadi laima sijani haiduna makoin aikhoibu thawai usitana tawi pumnamak ase ai khangge yauna khanglibani taibang mapu mana laibakta tamlamlaba asibu aikhoina kamdawna semdoklugani phamnaibaduna iningthau wakhal pikthabiganu iningthau amadi laima sijagidamakta aikhoi mayamna pambom tingna lepliba asini oiningba ama hekta oisanu aikhoidi iningthaugidamakta lepkani ningthau samairangna nakhoigi wahai tabada ai thamoise aduki matik pele nakhoi leramba asina aina ngasi akiba leita leplibani phamnaiba amana amuk hairaklami ado iningthau ai iningthauda wafam amakhakta hangatjage kari wafamno hayu tasidana phamnaiba iningthau aikhoigi nungbi khullamdam asigi awang pangna uriba umang asida leimaren sanariki khubam amale aina asum tajabada leimaren sanarikna thaujal pibirabadi matam sangna mamitta masa uge phangdraba matai manausing masa uba phangi hai aduna iningthau amadi leima sija anisu leimaren sanariki khubam aduda chatlaga aroiba oina amuktang khurum thoklusido karigumba iningthau amadi laima sija anina mitta icha nupi oigera nupa oigera ama buhek urabadi hauzik sagai gi na chenanaw singna yengsalaklebase kharata oirabasu hanthagani haina khallido ningthau samairangna aisu laifam kuding chatuna khurumlabani adubu icha pinabiba khoyumlai amatta leitre phare nangna haiba matung ina ai aroiba oina leimaren sanariki khubamda chatuna thauni jaruragi phamnaiba duna leimaren sanarikna thaujan biba oisanu iningthau asumna phamnaiba duna hairakpagi matung ina iningthau samairang amadi leima sija tharik makhoi anido manai kharaga loinana nungbi khullamdam adugi awang pangna uriba umang adomda laktuna leimaren sanariki khubamda masa pinabiyo haina thauni jarami iningthau samairang amadi leima sija tharik makhoi anigi
ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯑꯃꯗꯤ ꯉꯥꯛꯄꯤ ꯍꯩꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯃꯔꯦꯟ ꯁꯅꯔꯤꯛꯀꯤ ꯊꯃꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯔꯝꯃꯤ ꯑꯃꯗꯤ ꯊꯧꯖꯥꯜ ꯄꯤꯅꯕꯤꯔꯝꯃꯤ꯫ ꯂꯩꯃꯔꯦꯟ ꯁꯅꯔꯤꯛ ꯑꯩ ꯄꯦꯜꯂꯤ꯫ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯩꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩ ꯃꯁꯤꯖ ꯈꯨꯗꯤꯡꯃꯛꯇꯒꯤ ꯅꯈꯣꯏ ꯑꯅꯤꯅ ꯏꯊꯣꯏ ꯊꯣꯏꯔꯤ꯫ ꯅꯃꯥ ꯑꯩꯅ ꯉꯁꯤꯗꯤ ꯊꯧꯖꯥꯜ ꯄꯤꯔꯒꯦꯀꯣ꯫ ꯅꯈꯣꯏ ꯑꯅꯤꯃꯛ ꯅꯃꯤꯠꯇ ꯅꯆꯥ ꯎꯕ ꯐꯪꯖꯔꯣ꯫ ꯂꯩꯃꯔꯦꯟ ꯁꯅꯔꯤꯛꯀꯤ ꯊꯧꯖꯥꯜ ꯑꯗꯣ ꯂꯩ ꯃꯁꯤꯖ ꯊꯔꯤꯛꯅ ꯐꯤꯒꯥꯎ ꯁꯥꯟꯅ ꯌꯥꯖꯗꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯩ ꯃꯁꯤꯖ ꯊꯔꯤꯛꯀꯤ ꯄꯤꯕꯨꯛꯅꯨꯡꯗ ꯑꯉꯥꯡ ꯑꯃ ꯅꯥꯎꯇꯝꯈ꯭ꯔꯦ꯫ ꯂꯩ ꯃꯁꯤꯖ ꯊꯔꯤꯛ ꯊꯥ ꯂꯦꯞꯂꯦ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩ ꯃꯁꯤꯖ ꯑꯅꯤꯕꯨ ꯀꯂꯛ ꯈꯝꯕꯟꯕꯅ ꯉꯥꯎꯔꯕ ꯅꯤꯡꯊꯧ ꯁꯥꯒꯩꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯨꯗꯤ ꯍꯦꯟꯅ ꯑꯁꯥꯎꯕ ꯂꯩꯇꯥꯗꯕ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯇꯧꯕ ꯉꯝꯒꯅꯤ, ꯃꯈꯣꯏꯅ ꯇꯛꯁꯤ ꯁꯣꯟꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯉꯝꯂꯝꯗꯦ꯫ ꯊꯥꯕꯨꯝ ꯃꯁꯤꯡ ꯁꯨꯔꯛꯂꯦ꯫ ꯂꯩ ꯃꯁꯤꯖ ꯊꯔꯤꯛꯀꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯠꯀꯥꯏꯔꯦ꯫ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯏꯪ ꯏꯪ ꯂꯥꯎꯕꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯃꯥꯏꯕꯤ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯄꯝꯂꯒ ꯑꯁꯨꯝꯅ ꯃꯥꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯑꯃ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯏꯁꯨꯗꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯃꯒꯨꯟꯅ ꯃꯒꯨꯟ ꯂꯩꯔꯤꯕ, ꯃꯤꯅ ꯀꯂꯛ ꯌꯦꯡꯊꯤꯕ ꯁꯛꯇꯥ ꯍꯥꯏꯕꯗꯣ ꯍꯦꯛ ꯑꯣꯏꯗ꯫ ꯏꯁꯨꯒꯤ ꯍꯥꯛꯇꯛꯇ ꯃꯤ ꯈꯔꯗꯤ ꯊꯃꯣꯏ ꯀꯥꯏꯕ ꯌꯥꯎꯒꯗꯧꯔꯤ꯫ ꯑꯕꯣꯛꯅꯅꯦ ꯏꯁꯨꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯕꯨ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥ ꯍꯥꯏꯅ ꯀꯧꯔꯝꯂꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯃꯥꯏꯕꯤ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯁꯃꯥꯏꯔꯪ ꯑꯃꯗꯤ ꯂꯩ ꯃꯁꯤꯖ ꯊꯔꯤꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥ ꯍꯥꯏꯅ ꯃꯤꯡ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯕꯨ ꯂꯨꯅ ꯆꯥꯟꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯀꯣꯅꯨꯡꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯁꯦꯡꯗꯣꯛꯄ ꯃꯣꯏꯗꯒꯤ ꯍꯧꯅ ꯑꯆꯧꯕ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯅ ꯐꯥꯎꯕ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯕꯨ ꯃꯆꯥꯗ ꯃꯆꯥꯒꯨꯝꯅ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯃꯈꯥꯗ ꯍꯧꯖꯤꯛꯇꯤ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯛꯂꯦ꯫ ꯁꯛꯇ ꯆꯨꯗ, ꯁꯑꯣꯡ ꯁꯥꯗꯥꯗ, ꯐꯤꯚꯝ ꯃꯨꯔꯇꯤꯗ, ꯂꯝꯆꯠ ꯁꯥꯖꯠꯇ, ꯊꯛꯁꯤ ꯈꯥꯁꯤ ꯕꯦꯕꯥꯔꯗ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯅꯨꯡꯕꯤ ꯈꯨꯜꯂꯝꯗꯝ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯍꯩꯂꯣꯏꯁꯪ ꯑꯗꯨꯗ ꯃꯥꯁꯨ ꯃꯍꯩ ꯇꯝꯂꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯅꯥꯄꯜ ꯃꯉꯣꯟꯗ ꯁꯨꯡꯌꯥꯎ ꯌꯥꯎꯔꯝꯗꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀ ꯅꯨꯡꯁꯤꯅꯅ ꯇꯣꯠꯅ ꯇꯤꯟꯅꯗꯨꯅ ꯂꯩꯕꯤ ꯃꯖꯥꯏꯕꯦꯝꯃꯅꯤ꯫ ꯃꯍꯩꯂꯣꯏꯁꯪꯗ ꯃꯥꯒ ꯇꯤꯟꯅꯕ ꯃꯔꯨꯞꯁꯤꯡꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯒꯨꯝꯅ ꯂꯩꯕꯁꯨ ꯌꯥꯎꯏ꯫ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯒ ꯇꯣꯔꯣꯛ ꯈꯣꯟꯗꯥꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯌꯥꯎꯏ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯤ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥ ꯑꯗꯣ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯁꯒꯣꯜꯁꯪꯗ ꯆꯪꯗꯨꯅ ꯁꯒꯣꯜꯁꯤꯡꯒꯤ ꯑꯃꯥꯡ ꯑꯁꯣꯏ ꯃꯌꯥꯝꯗꯣ ꯁꯦꯡꯗꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ ꯑꯃꯨꯛꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯂꯥꯛꯇꯨꯅ ꯃꯥꯂꯤ ꯃꯌꯥꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯩ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯊꯣꯛꯏ꯫ ꯑꯃꯨꯛꯁꯨ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯆꯥꯛꯁꯪꯗ ꯆꯪꯗꯨꯅ ꯆꯥꯛꯊꯣꯡꯕꯤ ꯃꯌꯥꯝ ꯑꯗꯨꯒ ꯆꯥꯛꯁꯨ ꯍꯦꯛꯇ ꯊꯣꯡꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯅ ꯃꯁꯥꯗ ꯅꯥꯄꯜ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯕ ꯃꯈꯩ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒ ꯇꯣꯔꯣꯛ ꯈꯣꯟꯗꯥꯅꯅ ꯂꯣꯏꯅꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯕꯨ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯈꯛ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯁꯛꯅ ꯁꯣꯟꯅꯕꯗꯒꯤ ꯍꯦꯟꯗꯣꯛꯂꯗꯨꯅ ꯈꯨꯟꯖꯥ ꯃꯌꯥꯝꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅ ꯁꯩꯊꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ꯫ ꯃꯥꯒꯨꯝꯅ ꯑꯐꯕꯤ ꯃꯖꯥꯏꯕꯦꯝꯃ ꯑꯃ ꯃꯥꯂꯦꯝ ꯄꯤꯊ꯭ꯔꯤꯕꯤ ꯑꯁꯤꯗ ꯂꯩꯔꯝꯒꯅꯤ ꯊꯥꯖꯗꯦꯗꯣ꯫ ꯃꯥꯕꯨ ꯃꯆꯥ ꯑꯣꯏꯅ ꯄꯣꯛꯄꯤꯔꯤꯕ ꯏꯅꯤꯡꯊꯧ ꯁꯃꯥꯏꯔꯪ ꯑꯃꯗꯤ ꯂꯩ ꯃꯁꯤꯖ ꯊꯔꯤꯛ ꯑꯅꯤꯕꯨ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯀꯔꯝꯕ ꯂꯥꯏꯕꯛ ꯐꯕ ꯃꯆꯥ ꯏꯕꯨꯡꯉꯣꯅꯣ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯕꯨ ꯇꯥꯂꯣꯏ ꯑꯣꯏꯅ ꯐꯪꯖꯒꯗꯕ ꯑꯁꯦ꯫ ꯍꯌꯦꯡꯋꯥꯏ ꯃꯥꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯗꯤ ꯃꯖꯥꯏꯕꯦꯝꯃꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯕꯤ ꯈꯨꯜꯂꯝꯗꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯍꯧꯔꯔꯣꯏꯗ꯫ ꯍꯣ ꯏꯅꯤꯡꯊꯧ ꯁꯃꯥꯏꯔꯪ ꯑꯃꯗꯤ ꯂꯩ ꯃꯁꯤꯖ ꯊꯔꯤꯛ ꯑꯁꯦ ꯑꯗꯨꯛ ꯁꯤꯡꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯕꯨ ꯑꯇꯣꯞꯄ ꯂꯝꯗꯝꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯑꯃꯗ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯊꯥꯖꯈꯤꯗꯧ ꯃꯥꯟꯗꯦꯗ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯕꯨ ꯅꯨꯡꯁꯤꯅ ꯁꯛꯅ ꯁꯣꯟꯅꯕ ꯑꯗꯨꯅ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤ ꯃꯤꯡꯆꯠꯇꯤ ꯃꯥꯂꯦꯝ ꯁꯥꯠꯅ ꯐꯥꯎꯈꯤ꯫ ꯁꯣꯝꯗꯅ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯏꯅꯤꯡꯊꯧ ꯁꯃꯥꯏꯔꯪꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ
ꯄꯤꯌꯥꯏꯅꯣ ꯑꯃꯗꯤ ꯇꯣꯝꯊꯤꯟ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤꯗꯤ ꯃꯆꯦꯒ ꯃꯕꯨꯡꯒꯅꯤ꯫ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤ ꯃꯤꯡꯆꯠꯇꯅ ꯃꯥꯂꯦꯝ ꯁꯥꯠꯅ ꯐꯥꯎꯈꯤꯕ ꯑꯗꯨꯗ ꯄꯤꯌꯥꯏꯅꯨꯗꯤ ꯌꯥꯝꯅ ꯀꯂꯛꯂꯝꯃꯤ꯫ ꯀꯂꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯠꯇ ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥꯁꯨ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯄꯤꯌꯥꯏꯅꯨꯅ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯁꯅꯥꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯇꯝꯂꯝꯃꯤ꯫ ꯏꯃꯥ, ꯑꯩꯗꯤ ꯂꯤꯛꯂꯥ ꯍꯥꯏꯔꯤꯕꯤ ꯑꯉꯥꯡ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯀꯅꯥꯃꯠꯇꯅ ꯑꯩꯒꯤ ꯏꯇꯤꯛ ꯏꯒꯨꯟ ꯁꯛꯅ ꯁꯣꯟꯅꯔꯔꯣꯏ꯫ ꯃꯃꯥꯡꯉꯩ ꯃꯥ ꯄꯣꯛꯇ꯭ꯔꯤꯉꯩꯗꯗꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯑꯉꯥꯡ ꯈꯥꯛꯇꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯄꯨꯝꯕ ꯂꯤꯛꯂꯥꯗ ꯄꯨꯡꯂꯨꯞ ꯂꯨꯞꯈ꯭ꯔꯦ꯫ ꯃꯥꯅ ꯑꯩꯉꯣꯟꯗꯒꯤ ꯁꯛ ꯐꯖꯕ, ꯃꯤꯅ ꯅꯨꯡꯁꯤꯕ ꯍꯦꯜꯂꯤ꯫ ꯌꯥꯔꯗꯤ ꯏꯃꯥ, ꯂꯤꯛꯂꯥꯁꯦ ꯀꯃꯥꯏꯅ ꯃꯥꯡꯍꯟꯈꯤꯅꯤ? ꯁꯅꯥꯍꯦꯟꯕꯤꯅ: ꯏꯆꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨꯛ ꯋꯥꯈꯜ ꯄꯤꯛꯂꯤ? ꯏꯆꯥꯒꯤꯗꯃꯛꯇ ꯃꯃꯥ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩ ꯏꯆꯥꯅ ꯀꯔꯤꯒꯤ ꯋꯥꯒꯅꯤ? ꯅꯃꯤꯠ ꯊꯤꯠꯅ ꯌꯦꯡꯉꯨ, ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ꯫ ꯃꯥꯕꯨ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯠꯀꯗꯕ ꯅꯠꯇꯦ꯫ ꯃꯊꯃꯣꯏ ꯁꯣꯛꯄ ꯃꯈꯩ ꯂꯥꯛꯅꯔꯕ ꯃꯇꯨꯡ ꯃꯁꯥꯅ ꯃꯁꯥ ꯍꯥꯠꯇꯣꯛꯆꯍꯟꯒꯗꯕꯅꯤ꯫ ꯄꯤꯌꯥꯏꯅꯨꯅ: ꯏꯃꯥ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯨꯡꯕꯤ ꯈꯨꯜꯂꯝꯗꯝꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯁꯛꯅ ꯁꯣꯟꯅꯕ ꯍꯧꯔꯛꯂꯅꯤꯀꯣ꯫ ꯑꯗꯨꯒ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯑꯩꯕꯨꯇ ꯂꯨꯅ ꯇꯧꯍꯧꯔꯅꯤ꯫ ꯁꯅꯥꯍꯦꯟꯕꯤꯅ: ꯃꯗꯨꯃꯛꯅꯤ ꯏꯃꯥꯅ ꯁꯤꯜꯂꯤꯕ꯫ ꯂꯤꯛꯂꯥꯕꯨ ꯂꯩꯇ꯭ꯔꯕꯗꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯇꯥꯔꯛꯀꯗꯕ ꯉꯥꯛꯇꯅꯤ꯫ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯁꯥ ꯐꯪꯂꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯁꯤꯖ ꯑꯅꯤꯁꯨ ꯃꯥꯂꯦꯝꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯗꯣꯏꯅꯣ? ꯄꯤꯌꯥꯏꯅꯨꯅ: ꯑꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥ, ꯅꯨꯡꯕꯤ ꯈꯨꯜꯂꯝꯗꯝ ꯑꯁꯤꯒꯤ ꯅꯤꯡꯊꯧꯁꯨ ꯑꯩꯒꯤ ꯏꯎꯄ꯭ꯋꯥ ꯇꯣꯝꯊꯤꯟꯅ ꯑꯣꯏꯍꯧꯔꯅꯤꯀꯣ? ꯍꯣꯏꯅꯦ, ꯇꯣꯝꯊꯤꯟꯅ ꯅꯤꯡꯊꯧ ꯑꯣꯏꯍꯧꯔꯅꯤ꯫ ꯑꯗꯨꯒ ꯅꯪꯅ ꯅꯤꯡꯊꯧꯒꯤ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦ, ꯑꯗꯨꯒ ꯑꯩꯒ ꯅꯄꯥꯒꯅ ꯅꯤꯡꯊꯧꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ꯫ ꯑꯁꯨꯝꯅ ꯃꯕꯨꯛ ꯐꯠꯇꯕ ꯃꯥꯟꯅꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯣ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯗꯅ ꯅꯨꯡꯕꯤ ꯈꯨꯜꯂꯝꯗꯝ ꯑꯁꯤꯒꯤ ꯏꯅꯤꯡꯊꯧ ꯁꯃꯩꯔꯪ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯑꯣꯏꯕ ꯐꯝꯅꯥꯏꯕꯁꯤꯡꯅ ꯍꯌꯦꯡ ꯃꯥꯅ ꯅꯤꯡꯊꯧ ꯈꯨꯕꯝꯗꯒꯤ ꯄꯣꯊꯥꯔꯕ ꯀꯥꯟꯗ ꯀꯅꯥꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯔꯝꯕ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯁꯃꯩꯔꯪꯅ: ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤ ꯃꯇꯣꯝꯇꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯦ ꯏꯆꯥꯅꯨꯄꯤ ꯑꯁꯤꯗ ꯁꯤꯟꯅꯗꯅ ꯀꯅꯥꯗ ꯁꯤꯟꯅꯒꯅꯤ? ꯏꯆꯥꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯏ ꯑꯩ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯌꯥꯕꯤ ꯏꯆꯥꯅꯤ꯫ ꯃꯥ ꯈꯛꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯨ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯒꯅꯤ꯫ ꯐꯝꯅꯥꯏꯕꯅ: ꯑꯆꯨꯝꯕꯅꯤ ꯏꯅꯤꯡꯊꯧ꯫ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯤ ꯑꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯒꯅꯤ꯫ ꯅꯤꯡꯊꯧ ꯁꯃꯩꯔꯪꯅ: ꯃꯔꯝ ꯑꯁꯤꯅꯅꯤ ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯑꯇꯣꯞꯄ ꯂꯝ ꯑꯃꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯗ ꯊꯥꯖ ꯌꯣꯟꯖ ꯇꯧꯅꯤꯡꯗ꯭ꯔꯤꯕ꯫ ꯃꯤꯆꯝ ꯑꯣꯏꯔꯕꯁꯨ ꯑꯐꯕ ꯃꯇꯤꯛ ꯃꯒꯨꯟ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯈꯜꯂꯒ ꯏꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯅꯤꯡꯏ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯝꯗꯝ ꯑꯁꯦ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯍꯧꯕ ꯌꯥꯔꯦꯗꯅ꯫ ꯐꯝꯅꯥꯏꯕ ꯑꯗꯨꯅ: ꯑꯆꯨꯝꯕꯅꯤ ꯏꯅꯤꯡꯊꯧ꯫ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯤ ꯑꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯒꯅꯤ꯫ ꯐꯝꯅꯥꯏꯕ ꯑꯗꯨꯅ: ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯅꯤꯡꯊꯧ, ꯂꯩꯕꯥꯛ ꯄꯨꯡꯖꯧ ꯊꯤꯟꯅ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤ ꯕꯣꯔ ꯊꯤꯕ ꯍꯧꯔꯁꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯁꯃꯩꯔꯪꯒꯤ ꯌꯥꯊꯪ ꯃꯈꯥꯗ ꯁꯅꯥ ꯀꯣꯅꯨꯡꯅ ꯋꯥꯔꯦꯞ ꯑꯃ ꯂꯦꯞꯂꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯕꯣꯔ ꯑꯃ ꯈꯟꯒꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯅꯨꯡꯕꯤ ꯈꯨꯜꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯥꯈꯪ ꯈꯨꯗꯤꯡ ꯁꯔꯨꯛ ꯌꯥꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯆꯦꯄꯥꯎ ꯆꯠꯂꯤ꯫ ꯄꯥꯎ ꯑꯗꯨꯅ ꯅꯨꯡꯕꯤ ꯈꯨꯜꯂꯝꯗꯝꯗ ꯄꯥꯛꯅ ꯁꯟꯗꯣꯛꯈꯤꯕ ꯑꯗꯨꯗꯒꯤꯗꯤ ꯁꯣꯝꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯕꯤ ꯁꯅꯥꯍꯦꯟꯕꯤ ꯑꯃꯗꯤ ꯏꯅꯤꯡꯊꯧ ꯁꯃꯩꯔꯪꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯥ ꯋꯥꯡꯊꯧ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯍꯤꯡ ꯇꯨꯝꯕ ꯑꯃꯠꯇ ꯌꯥꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯗꯥꯡꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯑꯁꯨꯝꯅ ꯋꯥ ꯑꯃ ꯈꯟꯅꯔꯝꯃꯤ꯫ ꯁꯅꯥꯍꯦꯟꯕꯤꯅ: ꯀꯔꯤ ꯇꯧꯒꯅꯤ ꯑꯩꯈꯣই ꯍꯧꯖꯤꯛ? ꯑꯊꯨꯕ ꯃꯇꯝꯗ ꯂꯤꯛꯂꯥꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯕꯤꯗ꯭ꯔꯕꯗꯤ ꯃꯥꯅ ꯁꯣꯏꯗꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯤ ꯑꯣꯏꯈ꯭ꯔꯒꯅꯤ꯫ ꯋꯥꯡꯊꯧꯅ: ꯀꯔꯤ ꯇꯧꯕ ꯍꯥꯏꯕꯕꯨ ꯂꯤꯛꯂꯥꯗ ꯑꯋꯥꯕ ꯇꯥꯍꯟꯕ ꯇꯥꯕꯅꯤ꯫ ꯏꯐꯣꯡ ꯐꯣꯡꯅ ꯑꯩꯈꯣꯏꯅ ꯌꯥꯝꯕꯨꯡ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯨꯕꯗꯤ ꯌꯥꯔꯣꯏ꯫ ꯈꯨꯟꯖꯥꯁꯤꯡꯗꯒꯤ ꯍꯧꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯝꯕ ꯃꯥꯒꯤ ꯃꯤꯆꯪ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯩꯔꯣꯏ꯫ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯇꯨꯃꯤꯟꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤꯅꯦ꯫ ꯁꯅꯥꯍꯦꯟꯕꯤꯅ: ꯑꯩ ꯋꯥꯈꯜ ꯂꯥꯛꯂꯦ꯫ ꯑꯩꯒꯤ ꯌꯥꯝꯅ ꯅꯛꯅ ꯂꯣꯏꯅꯕ ꯏꯃꯥ ꯃꯥꯏꯕꯤ ꯑꯃꯈꯛ ꯂꯩ꯫ ꯃꯐꯝꯁꯤꯗꯒꯤ ꯈꯔ ꯂꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯂꯩꯕꯅꯤ꯫ ꯏꯃꯥꯗꯨꯒ ꯇꯥꯟꯅꯔꯒ ꯄꯥꯡꯊꯣꯛꯄꯅ ꯐꯔꯅꯤ꯫ ꯋꯥꯡꯊꯧꯅ: ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯟꯊꯗꯅ ꯅꯪ ꯍꯧꯖꯤꯛꯃꯛ ꯏꯃꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ꯫
Asumna wangthau amadi sanahenbi matai manawdo wari kupna munna khanaraba matung numit adumaktada sanahenbido maga khangnaba maibi adugi manakta chatkirami. Maibi aduda sanahenbina wari pumba sare. Maibi adusu mazaibe maliklabu yamna nuksijaba maibini. Adubu sanahenbina purakpa sel khawjau adu ubada ma mamit thakatkiduna afabata wakal amata khanthaba ngamlamde. Maibi aduna haiku ama laurami. Haiku ado masak yamna phajai. Yengbada tin jumi. Mahi hom hom lawgadaba langtrik langba haikuni. Ayengba mi amana hek ubada chaningba pokadaba haikuni. Haiku aduda maibi aduna magi leizaba akan balaiwa kaya sijinaduna sole. Adugi matung sanahenbida piraklami. Sese sige haiku ase mazaibi mana hek ubada chaningba pokadaba haikuni. Upay ama natraga upay ama sijinaduna nangna haiku asibu mazaibi maliklada pizaw. Madugi matung mazaibi mado unsagi oiba amuk hana layeng mangamdaba laina ama narakani. Laina aduna maram oiraga mazaibi magi luhongba soidana kaikhragani. Madu oirabadi nangi matung ledana. Sanahenbisu harau haiku adu laure aduga mana purakpa sel khawjau ado maibi aduda pirami. Ima se masi lausinbi mazaibi magi luhongba duna he kaikibada ai amuk sigumba sel khawjau ama puduna imagi manakta laki. Asumna sel khawjau adu maibi aduda piramlaba matung haiku adu puduna sanahenbi sana konungda halakle. Sana konungda halaklaba matung matai mana wa khanari. Kamdauna haiku ado mazaibi mada pizaba haina. Araiba thabakti oiroidawri. Hanadagi hauna iningthau samairangna makhoigi matai manaw anibu chingnabani. Chimbal thokna haidokpa phajadabagi haidoknadabagi wani. Wakal munna khallaba matung wangthauna asumna hairaklami. Haurin ahing athengmada nangna tumina changlo mazaibi magi sanglen manakta aduga magi thongjin aduda haiku ase thamlamu. Asuk phajakraba haiku asi ubada mazaibi mana adumak chaningba pokladabani. Sanahenbina aduna pharani ai haurin ahing athengmada magi sanglen lomda chatlagi. Asumna mabuk phatraba matai manaw ani na khanari. Ahing athengmada sanahenbido luna tumin makhoigi sanglen adudagi thoraktuna mazaibi maliklagi sanglen adonda lakli. Aduga thongjau adugi hek thongjin aduda haiku adu thanamlaga masu amuk makhoigi sanglen da hankirami. Mathangi numit eurakli ayuk yenda anganbada mazaibi malikla tumba hogwatlaga korauhan mama bukurumjaba mangolomda thoraklami. Thongjau adudagi makong kantoki hek tawbaga laimaida tariba langtrik langba mahi hom hom lawba phazaraba haiku ado mazaibi mana uri. Haiku adu khungatuna mazaibi mana munna yengi. Onthoknasu phajarkreda masibu chadrabadi ai papuni asi haiduna mazaibi mana haiku ado chakhirami. Haiku adu hek chakhibaga nini suba numit adudagi hauna mazaibi magi mamai amadi masagi unsasingda phugri achau mayam ama thoraklami. Adubu hanthaba kauba leiramde. Ngawrok ngawba mazaibi magi mamai aduda phugri sing aduna chapot laholi yengmada thamchet malhali. Masanupigi handak oirakliba mawong asida ningthau samairang amadi laimasiza tharik makhoi anisu yamna warami. Sana konungi afaba maiba maibi kaya tanaduna unsagi laina adubu koknanaba hidak tharami. Adubu hidak singduna mazaibi magi laina ado kokhan mangamlamde. Sana konungdagi hendoktuna nungbi khullamdam adugi atay mafam singda laiba maiba maibi kaya tanari. Madudasu kanba ngamdre. Madudasu kanaba ngamdre. Haujikti nungbi khullamdam adudagi khara chatlaga laiba atopa leibak amagi phawraba maiba amakhakna mazaibi maliklagi unsagi laina adugi matangda kupna yenglami. Yengba loiraga maibi ado ningthau samairangi manakta laklami. Iningthau samairangi manaw nupa wangthau adusu haujikta yamna phaba saduna mazaibi maliklagi damakta wabiba saduna laini. Maiba adu thorakpa ubada ningthau samairangna changsinduna hanglami. Ipal maiba
ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯂꯩꯅꯥ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯐꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯃꯥꯏꯕꯗꯨꯅ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯏꯅꯤꯡꯊꯧ꯫ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯑꯅꯥ ꯂꯥꯏꯌꯦꯡ ꯆꯠꯊꯔꯛꯄꯁꯦ ꯃꯆꯥꯏꯕꯦꯝꯃꯒꯤ ꯑꯁꯤꯒꯨꯝꯕ ꯂꯩꯅꯥ ꯑꯁꯤ ꯑꯃꯨꯛ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ꯫ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯕ ꯑꯣꯏꯕꯅ ꯑꯩꯁꯨ ꯍꯤꯗꯥꯛ ꯊꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯐꯨꯒ꯭ꯔꯤ ꯃꯌꯥꯝ ꯑꯁꯦ ꯍꯟꯊꯅꯕ ꯑꯩꯅ ꯍꯤꯗꯥꯛ ꯑꯃ ꯂꯩ ꯃꯁꯤꯖꯗ ꯄꯤꯔꯝꯕꯅꯤ, ꯃꯗꯨꯅ ꯐꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯂꯁꯤ꯫ ꯅꯤꯡꯊꯧ ꯁꯃꯥꯏꯔꯪꯅ ꯈꯪꯗ꯭ꯔꯦ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ꯫ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯕꯣꯔ ꯈꯟꯅꯕ ꯊꯧꯔꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯅꯕ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯒ ꯂꯩꯔꯕꯅꯤꯅ ꯊꯧꯔꯝ ꯑꯗꯨꯁꯨ ꯄꯥꯡꯊꯣꯛꯄ ꯌꯥꯗꯗꯨꯅ ꯂꯩꯔꯤꯗꯣ꯫ ꯃꯥꯏꯕꯗꯨꯅ ꯃꯆꯥꯏꯕꯦꯝꯃꯒꯤ ꯑꯅꯥꯕꯁꯤ ꯍꯥꯟꯅ ꯐꯈꯤꯁꯅꯨ ꯏꯅꯤꯡꯊꯧ, ꯑꯗꯨꯒ ꯀꯣꯟꯅ ꯄꯥꯡꯊꯣꯛꯂꯕꯁꯨ ꯌꯥꯏꯗ꯫ ꯍꯣꯏꯅꯦ, ꯑꯗꯨꯅ ꯐꯔꯅꯤ ꯏꯄꯥꯜ ꯃꯥꯏꯕ꯫ ꯑꯁꯨꯝꯅ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯅ ꯃꯈꯜ ꯃꯈꯜꯒꯤ ꯍꯤꯗꯥꯛ ꯊꯥꯔꯕꯁꯨ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤ ꯎꯟꯁꯥꯒꯤ ꯂꯩꯅꯥ ꯑꯗꯣ ꯐꯕ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯅꯨꯡꯕꯤ ꯈꯨꯜꯂꯝꯗꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅꯁꯨ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯤ ꯃꯆꯤ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡ ꯃꯤꯌꯥꯝꯅ ꯃꯆꯥꯏꯕꯦꯝꯃꯒꯤ ꯃꯔꯝꯗ ꯑꯁꯨꯝꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯃꯆꯥꯏꯕꯦꯝꯃꯗꯨꯕꯨ ꯎꯟꯁꯥꯒꯤ ꯂꯩꯅꯥ ꯑꯃ ꯅꯥꯔꯦ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯂꯩꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯈꯪꯗꯦꯗ, ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯂꯩꯕꯤ ꯏꯃꯥ ꯃꯥꯏꯕꯤ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯃꯃꯥꯏꯗꯨꯗ ꯐꯨꯒ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯆꯕꯧ ꯆꯕꯧ ꯇꯧꯕꯅꯦ ꯍꯥꯏ꯫ ꯅꯨꯡꯕꯤ ꯈꯨꯜꯂꯝꯗꯝ ꯑꯁꯤꯒꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯗꯝꯗꯒꯤ ꯑꯍꯩ ꯑꯍꯩꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯇꯥꯟꯅꯔꯦ ꯍꯥꯏ, ꯑꯗꯨꯕꯨ ꯐꯕ ꯀꯧꯕ ꯂꯩꯇꯦ ꯍꯥꯏ꯫ ꯑꯁ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯕꯣꯔ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨꯁꯨ ꯀꯨꯏꯗ꯭ꯔꯕꯗꯥꯏꯅꯦ꯫ ꯃꯆꯥꯏꯕꯦꯝꯃꯅ ꯂꯩꯅꯥ ꯄꯛꯂꯒ ꯂꯩꯔꯕꯅꯤꯅ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯕꯣꯔ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯗꯣ ꯌꯩꯊꯣꯛꯀꯗꯕ ꯃꯥꯜꯂꯤꯗ꯫ ꯉꯧꯔꯣꯛ ꯉꯧꯕ ꯐꯖꯈ꯭ꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯐꯨꯒ꯭ꯔꯤꯁꯤꯡꯗꯨꯅ ꯍꯦꯛ ꯑꯄꯟꯕ ꯄꯤꯈꯤꯗ꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡꯗꯨꯅ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯁꯃꯥꯏꯔꯪ ꯑꯃꯗꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯁꯨ ꯀꯨꯞꯅ ꯋꯥꯈꯟꯅꯩ, ꯀꯝꯗꯧꯅ ꯃꯆꯥꯏꯕꯦꯝꯃꯒꯤ ꯂꯩꯅꯥ ꯑꯁꯦ ꯐꯍꯟꯒꯅꯤ ꯍꯥꯏꯅ꯫ ꯅꯤꯡꯊꯧ ꯁꯃꯥꯏꯔꯪꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯏꯗ ꯊꯣꯛꯂꯤꯕ ꯐꯨꯒ꯭ꯔꯤ ꯃꯌꯥꯝ ꯑꯁꯦ ꯐꯍꯟꯗꯕ ꯌꯥꯗꯕꯅꯤꯅꯦ꯫ ꯐꯝꯅꯥꯏꯕ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯊꯥꯖꯗꯕ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯂꯩ ꯍꯥꯏꯕ ꯏꯄꯥ ꯏꯄꯨꯒꯤ ꯄꯥꯎꯔꯧ ꯑꯃ ꯂꯩꯕꯅꯤ ꯅꯤꯡꯊꯧ꯫ ꯑꯗꯨꯅ ꯀꯅꯥꯅ ꯈꯪꯕ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯆꯥꯏꯕꯦꯝꯃꯒꯤ ꯂꯩꯅꯥ ꯑꯁꯦ ꯐꯍꯟꯕ ꯉꯝꯈꯤꯕꯁꯨ꯫ ꯑꯗꯨꯅ ꯑꯩꯅ ꯈꯟꯕꯗꯗꯤ ꯅꯨꯡꯕꯤ ꯈꯨꯜꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯆꯥꯏꯕꯦꯝꯃꯒꯤ ꯂꯩꯅꯥ ꯑꯁꯦ ꯂꯥꯌꯦꯡꯕ ꯉꯝꯂꯗꯤ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯏꯃꯨꯡꯗ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥ ꯊꯥꯖꯒꯅꯤ ꯍꯥꯏꯅ ꯏꯅꯤꯡꯊꯧꯅ ꯌꯥꯊꯪ ꯑꯃ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯍꯩꯕ ꯑꯃ ꯌꯥꯎꯔꯝꯗꯅ ꯃꯆꯥꯏꯕꯦꯝꯃꯒꯤ ꯑꯅꯥꯕꯁꯦ ꯐꯈꯤꯕꯁꯨ꯫ ꯅꯤꯡꯊꯧ ꯁꯃꯥꯏꯔꯪꯅ ꯍꯣꯏꯅꯦꯍꯦ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯑꯩꯁꯨ ꯌꯥꯅꯤꯡꯏ꯫ ꯑꯇꯩ ꯑꯇꯩ ꯐꯝꯅꯥꯏꯕꯁꯤꯡ, ꯅꯈꯣꯏꯅ ꯀꯔꯤ ꯈꯜꯂꯤꯕ? ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯌꯥꯖꯔꯦ ꯏꯅꯤꯡꯊꯧ꯫ ꯑꯁꯨꯝꯅ ꯐꯝꯅꯥꯏꯕꯁꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧ ꯁꯃꯥꯏꯔꯪꯅ ꯑꯌꯥꯕ ꯄꯤꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯌꯥꯊꯪ ꯑꯃ ꯊꯣꯛꯂꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤ ꯂꯩꯅꯥ ꯑꯁꯦ ꯐꯍꯟꯕ ꯉꯝꯂꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯏꯃꯨꯡꯗ ꯃꯆꯥꯏꯕꯦꯝꯃ ꯂꯤꯛꯂꯥ ꯊꯥꯖꯒꯅꯤ ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯅꯨꯡꯕꯤ ꯈꯨꯜꯂꯝꯗꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯃꯆꯥꯏꯕꯦꯝꯃꯕꯨ ꯃꯥꯒꯤ ꯃꯥꯒꯤ ꯍꯥꯏꯕꯗꯣ ꯑꯣꯏꯅꯤꯡꯕꯗꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯃꯆꯥꯏꯕꯦꯝꯃꯕꯨ ꯂꯥꯌꯦꯡꯕꯗ ꯁꯔꯨꯛ ꯌꯥꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯨ ꯃꯃꯤꯠꯃꯛꯅ ꯎꯔꯦ ꯃꯆꯥꯏꯕꯦꯝꯃꯒꯤ ꯃꯥꯏꯊꯣꯡ꯫ ꯃꯆꯥꯏꯕꯦꯝꯃꯒꯤ ꯑꯗꯨꯛ ꯐꯖꯈꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯍꯧꯔꯤꯕ ꯃꯇꯧ ꯑꯗꯨꯒ ꯑꯣꯟꯊꯣꯛꯅꯁꯨ ꯈꯦꯠꯅꯔꯝꯂꯤ꯫ ꯃꯤꯑꯣꯏ ꯑꯃꯗꯤ ꯍꯪꯒꯣꯏꯕꯕꯨ ꯄꯣꯛꯂꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯛꯇꯕꯁꯨ ꯌꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯕꯤ ꯈꯨꯜꯂꯝꯗꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯆꯥꯏꯕꯦꯝꯃꯒꯤ ꯂꯩꯅꯥ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯄꯥꯜ ꯊꯣꯛꯅ ꯍꯥꯏꯗꯣꯛꯄ ꯌꯥꯗꯕꯅꯤꯅ ꯈꯨꯟꯖꯥꯁꯤꯡꯗꯨ ꯅꯤꯡꯐꯨ ꯅꯤꯡꯐꯨ ꯑꯁꯨꯝꯅ ꯉꯥꯡꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯃꯆꯥꯏꯕꯦꯝꯃꯒꯤ ꯃꯃꯥꯏ ꯑꯗꯨꯕꯨ? ꯑꯩꯗꯤ ꯎꯕꯗ ꯍꯪꯒꯣꯏꯕ ꯄꯣꯛꯂꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯆꯗ꯭ꯔꯦ꯫ ꯀꯗꯥꯏꯗꯩ ꯃꯥꯒꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯨꯗꯤ ꯀꯅꯥꯃꯠꯇꯅ ꯃꯥꯕꯨ ꯄꯥꯝꯕꯤꯔꯔꯣꯏ꯫ ꯂꯩꯅꯥ ꯄꯛꯄꯤ ꯑꯁꯤꯗꯕꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯆꯥꯏꯕꯦꯝꯃꯅꯤ ꯍꯥꯏꯗꯨꯅꯕꯨ ꯀꯅꯥꯅ ꯇꯥꯂꯣꯏ ꯑꯣꯏꯅꯤꯡꯒꯗꯧꯔꯤꯕꯅꯣ? ꯂꯨꯍꯣꯡꯕ ꯀꯥꯏꯕ ꯇꯥꯕꯅꯤꯅꯦ ꯑꯗꯨꯗꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥꯗꯨꯁꯨ ꯃꯆꯥꯏꯕꯦꯝꯃ ꯂꯩꯅꯥ ꯄꯛꯄꯤ ꯑꯗꯣ ꯂꯦꯝꯅ ꯄꯤꯔꯕꯁꯨ ꯂꯧꯔꯣꯏ ꯍꯥꯏꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯅꯣꯏꯒꯤ ꯈꯛꯇ ꯅꯠꯇꯦꯗ, ꯑꯩꯈꯣꯏꯒꯤꯁꯨꯅꯦ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯃꯗꯣ ꯃꯆꯥꯏꯕꯦꯝꯃ ꯄꯟꯕ ꯌꯥꯗ꯭ꯔꯦ, ꯍꯪꯒꯣꯏ ꯇꯨꯀꯠꯆꯩ ꯑꯁꯤꯅꯕꯨ꯫ ꯑꯁꯨꯝꯅ ꯈꯨꯟꯖꯥꯁꯤꯡꯗꯨꯅ ꯃꯆꯥꯏꯕꯦꯝꯃ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯊꯤ ꯑꯊꯤꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏꯕ ꯍꯧꯔꯛꯂꯦ꯫
asini taibang miyoi bai khoi gi machatsi aikoi na kalingai pharingai aikoi gi mi wate adubu aikoi na solaba iral itum mayeng daraklaba sakpham kairaba matam adudadi aikoi bu hunduna ngangbi ge haiba ngaktani sakhen mi mazai be mamana masak matau phajaringai mayamgi kathoklingai mabu nungsibiba ngaktani haujikti magi ni haibada naknaba mi natana kanasu laitre sahi ma hujinkhre haujik phawa masai be magi laina ado phaba ngamdre iningthau samairang amadi leimasi tharik makoi anisu machagi wakhalda thuna hal oisile adubu pumnamak oidurasu mabuk phatraba wangthau amadi sana henbi makoi anigi mayokta phamnaiba singna lepkhibana makoi ne hejinba sungam ngamlamde nongmagi numidang amadi iningthau samairang amadi leimasi tharik makoi anina wari sanaba adu mazaibi maliklana tarami ningthau samairangna karino tawgadaba sibo aisu wakhal thoktre isa nupi luhongbagi bor khanbagi thoram khara thuna bangthokadaba adusu lamdam asigi nupa amatana saruk yabiyu yadre laina pakpi nupi amabu mazaibi ma oirabasu taloi oiba ngamloi hairi laimasi tharikna isagi laibak asibu karino onthokna thina tamlamliba sibo laifam kuding chatuna khurumle maiba maibi akhang ahai kaya tanarabasu phaba kouba leitre haujik kanadano aikoina aikoigi awaba paudam lugadaba ningthau samairan khunja singjisu haujikti wakhal loina hongnakhre aigi icha nupibu kanana sunungsina sakna sonadre laina pakpi mazaibe ma haina dum thina jaibire makha taba kari hai hauri mazaibe malikla tarudre adugi mahut magi sanglen adomda laktuna lainingthau sana mahi sidaba adugi kada changduna kapladuna khurami lainingthau sidaba nasu aingonda tawiriba changing asibu karamba makhalgi changyengno aina kayam yamna soikhibagino aibu asuk thina otpiriba nasu aingonda pakliba laina ase amuktadi phanbi laina ase phagani hairabadi lainingthau na aingonda tawhaningba thabak tawhanbi ai harauna tawjagi ai laina asidadi phanbiu kaidobagi lainingthau asumna thamoi sokna kapladuna khurumi numit adugi ahingda mazaibe maliklagi manglanda isingi lairemba wangbre ningthau laktuna mazaibe mamangonda asumna takpirami ipagi be malikla ipana phamda wafam amma haige munna taw ngasigi nongalamdai aduda nangna nungbi khullamdam asigi maning pangna leiriba ithai pat asida luplabadi nangi nasada pakliba laina adu soidana phagani adubu nangi anaba phanbagi dakhina adudi yamna chawi karigumba isana laina adu phaningmana ithai pat adugi irolungda chongthaba taraba nang amuk hana kangphal kaba ngamlaroi nangi nasa ado nga tangkhai mi tangkhai oihoragani pumnamak asigi mathakta karigumba nangna ithai pat adugi irolungda chongthaba tarabadi nangbu irolungi mazaibe ma amagi phamthol aina hapkani masinatana nangi anaba adu phanabagi upai leiti ngasi nongalamdai adu phawba nangi wakhal munna khalu ipa chatli asumna hairamlaga wangbrel ningthausu mangkhirami tanja tuda mazaibe maliklasu mikap thorakli magi phamung aduda phamduna wakhal munna khallima kari tawsige munna khali wakhan khanba yaba khallaba matung ma phirep ama laure wangbre ningthauna magi manglanda laktuna hairamba wafam adugi matung inna ma ithai pat adugi irol nungda chongtharagi haina sap yungna khankiram uchinda chinna nongalamdai matam yaurakli mazaibe maliklado kanada sukari su hairamda sana konungdagi tumina chenthoraklami aduga nungbi khullamdam adugi maning pangna chatlaga leiriba ithai pat adu tamda laklami irik chonba imaini isingna nik nik lauba saktam adu ubada mazaibi malikla masada akiba phawrami adubu magi akiba pumba tungoina duna wakhal phire leplaga laklamani mapunsi chupa mama mapagi mayamgi amadi khunja singi khallaga laklamani ma haujiti ma masagi oiba wakhal masa khaktagi oiba phire ama leple punsida amuktang oirabasu migi wakhal khanba sangkidre aroiba oina mazaibe malikla ado sor khangthing thingduna imai cholaba ithai pat adugi irol nungda chongthakirani ising aduna mazaibe magi hakchang hek thekibaga
ꯃꯖꯥꯏꯕꯦꯝꯃꯒꯤ ꯃꯁꯥꯗ ꯊꯣꯛꯂꯝꯕ ꯐꯨꯒ꯭ꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯐꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯃꯀꯣꯛꯇꯒꯤꯅ ꯃꯈ꯭ꯋꯥꯡ ꯐꯥꯎꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯈꯤ, ꯑꯗꯨꯒ ꯃꯈ꯭ꯋꯥꯡꯗꯒꯤꯅ ꯃꯈꯣꯡ ꯐꯥꯎꯕ ꯉꯥꯒꯤ ꯃꯃꯩ ꯄꯥꯜꯂꯛꯈꯤ꯫ ꯃꯁꯥꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯏꯁꯤꯡꯗ ꯁꯣꯔ ꯍꯣꯟꯕ ꯉꯝꯂꯛꯄ ꯑꯗꯨꯗ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥ ꯑꯗꯣ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩꯁꯨ ꯂꯩꯔꯝꯗꯦ꯫ ꯋꯥꯡꯕ꯭ꯔꯦꯟ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥ ꯑꯗꯣ ꯀꯪꯐꯥꯜꯗ ꯑꯃꯨꯛ ꯍꯟꯅ ꯀꯥꯈꯠꯄ ꯉꯝꯂꯔꯣꯏ ꯈꯪꯂꯦ꯫ ꯃꯗꯨꯗꯒꯤ ꯃꯥ ꯏꯔꯣꯜꯅꯨꯡꯗ ꯍꯦꯟꯅ ꯀꯨꯝꯊꯗꯨꯅ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯋꯥꯡꯕ꯭ꯔꯦꯟ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯥꯡꯗ ꯊꯣꯛꯄꯤꯔꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯂꯤꯛꯂꯥ, ꯉꯁꯤꯗꯒꯤ ꯏꯁꯤꯡꯒꯤ ꯃꯖꯥꯏꯕꯦꯝꯃ ꯑꯃꯒꯤ ꯐꯝꯊꯣꯜ ꯏꯄꯥꯅ ꯄꯤꯔꯕꯅꯤ꯫ ꯏꯊꯥꯏ ꯄꯥꯠ ꯑꯁꯤꯒꯤ ꯃꯄꯨ ꯅꯪꯅ ꯑꯣꯏꯔꯕꯅꯤ꯫ ꯄꯥꯠ ꯑꯁꯤꯕꯨ ꯏꯆꯥꯅ ꯇꯦꯛꯇ ꯀꯥꯏꯗ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨꯀꯣ"꯫ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯅ "ꯐꯒꯅꯤ ꯏꯄꯥ ꯏꯕꯨꯡꯉꯣ"꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯅ ꯏꯊꯥꯏ ꯄꯥꯠ ꯑꯗꯨꯒꯤ ꯃꯖꯥꯏꯕꯦꯝꯃ ꯑꯣꯏꯗꯨꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥ ꯃꯉꯣꯟꯗ ꯋꯥꯡꯕ꯭ꯔꯦꯟ ꯅꯤꯡꯊꯧꯅ ꯑꯍꯦꯟꯕ ꯇꯣꯉꯥꯟꯕ ꯁꯛꯇꯤ ꯀꯌꯥ ꯑꯃ ꯄꯤꯕꯤꯔꯝꯃꯤ꯫ ꯁꯛꯇꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯅ ꯏꯊꯥꯏ ꯄꯥꯠ ꯑꯗꯨꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯇꯨꯔꯦꯜꯁꯤꯡꯒꯤ ꯃꯖꯥꯏꯕꯦꯝꯃꯁꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯍꯤꯍꯣꯟꯕꯁꯤꯡꯅ ꯏꯊꯥꯏ ꯄꯥꯠ ꯑꯃꯗꯤ ꯃꯥꯒ ꯁꯝꯅꯕ ꯇꯨꯔꯦꯜꯁꯤꯡꯗ ꯆꯠꯀꯗꯕ ꯑꯣꯏꯔꯕꯗꯤ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯕꯨ ꯍꯥꯟꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯖꯥꯏꯕꯦꯝꯃꯅ ꯍꯤꯍꯣꯟꯕꯁꯤꯡ ꯑꯗꯨꯗ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯝꯃꯤ꯫ ꯂꯝ ꯍꯦꯜꯂꯕꯗꯤ ꯃꯊ꯭ꯋꯥꯏ ꯐꯥꯎꯕ ꯂꯧꯊꯣꯛꯄ ꯌꯥꯎꯔꯝꯃꯤ꯫ ꯍꯤꯍꯣꯟꯕ ꯈꯔꯗꯤ ꯏꯔꯣꯜꯅꯨꯡꯒꯤ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥ ꯑꯁꯦ ꯑꯁꯦꯡꯕ ꯁꯛꯇꯝ ꯎꯈꯤꯕ ꯌꯥꯎꯔꯤ꯫ ꯈꯔ ꯑꯃꯅ ꯍꯥꯏ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯃꯥꯏꯗ ꯊꯣꯛꯈꯤꯕ ꯐꯨꯒ꯭ꯔꯤꯁꯤꯡꯗꯣ ꯀꯣꯛꯇ꯭ꯔꯤ ꯍꯥꯏꯅ꯫ ꯈꯔ ꯑꯃꯅ ꯍꯥꯏ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯗꯣ ꯊꯥꯏꯅ ꯃꯥꯅ ꯐꯖꯈꯤꯕ ꯁꯛꯇꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯔꯤ ꯍꯥꯏ꯫ ꯑꯁꯨꯝꯅ ꯃꯖꯥꯏꯕꯦꯝꯃ ꯂꯤꯛꯂꯥꯒꯤ ꯃꯔꯝꯗ ꯃꯌꯥꯝꯅ ꯋꯥꯔꯤ ꯀꯌꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯤꯅꯍꯧꯔꯤ꯫